Hai ma'am. Akwai thangjing lai kon da ngasi lai khoiramba lai ine. Lai khoiramba loiraga thokla'e hojik. Da humbaga nongban ga ta. Moiki maningda chahi mai manung adum yum thokla kanda tamo yum thokla bakhutingi dum lai khoiramme ba ko degi lai ine. Ningda chatla ulakke. 시제 감박이 꼬예니 마탁다 라이리바 그노 시제 그러니까 시기 만닝시나 토이비 실레레 시데 감바 레레 시데 이부다우기 라이콘 레레 무키 스태츄 사르 타메 그러니까 그게 메이테 헤리테지 웰페어 파운데이션 시 그노지나 타람바 우네바 델리다 라이브도 my group ama laibani ga somda laikon manung da hai pambi phorap meba sigi hai che kai hai no khangdre mayam khangba yaudi habiramo amukta udre aidi ahambe ubne do khangba yaudi comment ta pibiramo ma'am ha kaya no ai nupaje video namje su ya deba video namje harka dum lot la leiba sawning e pe ye foto sina laisanggi mamang ne masai duna laisang maningi view Anna bathong le la khamba lore ayukte kem charak trejna tan chage namung jangai ne atang sina ako shagi higher secondary tamakpa kano school gi ground ni moirangi ground moirang multipurpose higher secondary school gi ground moina inkhalakpa matamda nai khairamba mapam ni ha hol ne asida maningda check am uijena hol ni saida kidani tuji gi yum ne ha sina tinna khadal jua paje sina hol le ba sigi manung ga sima pham manung ja ga na keno tawe thuibi yum pham mana yum pochai sajan ya da pham lei ha hojing na emofa
Hajikna emofa. Bol sanaba ngang gidugune. Angang bol thanaba singgi sanaba practice tawam laba. Musiga mana lakpuja. Hale Isa thoy ngai rammi. Yumda hale ma'am. Lore lai khoiramba sina da somes kanta na pirakpa nacho koi tamai mamanaba. Sigidi loisalage ma'am mathang video da mu yengminarsi.